Information Service Television Network na lepalitana sandokchariba chayolgi akanaba thoramni Makokthongbasingi wari hariba thoram sibu nuksibidna lepalitan meng tabiriba ISBG SMBO sinkromjari loina ngasigi episode ta dum taramokchari Makokthongbasingi wari na anuba mai pakpagi wari kayama leptana lidana lai ngasisu ngasigi episode sida Pungdong no wari amani lijanaba gidamak hojik pujari India gi finest muscle head title si Bharat pumbagini chawgraba Bharat na piraba si title aduga national champion da 22 times national champion 3 times Mr. South Asia and 4 times Mr. Asia and 3 times silver medalist Mr. Asia aduga world gi wina 10 times participation da 8 times gold aduga 1 silver and 1 bronze hariba mi amana migi punsi da asang ba sports ki sanaba gi journey da asuk yamba medal si phangba ngamba haiba si hekta koi thokpa yaba nate overnight nate adubu ngasidi aina panjariba medal sing si phangba ngamaba Manipur imagi mapari Arambam Boby hoji ekoi studio lengsin me lebiri Arambam Boby gi mai pakoi wari sidi nomagi yar after year adum leaden lai aduna malem sida sanabada sanabungda malem gi sanabungda mapan gi tai Martina Navratilova tani sanabada magi world record si thugai ngamde Mary Kom boxing the my record se thugai ngamde likewise bodybuilding masana sida Arambam Boby gi record se kanam thugani si thugai binaba mi si kanano laktri se acho wang big question mark am weri masidi aikoi gi tangaba lamdam sigi Manipur gi tangaba asset khwaidagi mamal leiraba mani gum langlaba asset tu Arambam Boby oiba ngamle handaki Jeju Island South Korea da November gi tang Manga dagina taramathoi phawa pangthokiba hanak chahigini masigi world championship sida nipan suba gold medal si Boby phangba ngamkre asuki matik chawthokse asuki matik nungaijei hairiba gold si phangapagi nungaiba wari sajanabagi tanjaduni Boby da matam chupada magi mai pananba honabada Manipur miyamna piriba support si amukasu endorse tawjaraga kai khumnajaraga aduga taramna oksaraga ngasi Boby mai pakpagi wari si aigi nungsijaraba biro sing mapumda thamjari punamaki puming sinjari Boby akoi studio ngasi lembire aina hoji hajariba mayam duni haidana hajariba haibaduni aina watpa ngakta warani ana Boby gi mai pakpagi wari si don thol maman yang re chawre Makokthongbasingi wari si sida Boby amuka handani taramno chari thank you so much aduga handaki Jeju Island South Korea pangthoiba sigi gold medal lorapase masigi harau nungaijaba masigi mai pakpugi madu thakachani wai kudimakse aigi biosing mo sinjalaga congratulations na Boby mapumda hajari ja mayam sarakani wari se handaki November gi haugiba November sigi tama den tramathoi pangthokpasi masigi wari se masi kamai tawi si anopo punong wari moiduni maruina bodybuilding masana da leiriba Manipur gi yamna prospect leiriba akoina soidana di nomantra noma kaina khanjiba mayam leiri moida so anoba parama anoba experience ma oigini khanje si wari sing lebi ai hangna handaka Jeju Island South Korea da pangthokpa taramathoi suba World Bodybuilding and Physics Sports Championship ta aina ai category da aina champion taba ngamjarakhi masida ai nipan champion je nipan subani hanta kisna aduga marakta second ama third ama total ai kana se achievement je ai world title haitare 10 times ni yamna nungai moigi organize yam phajana tawbi aduga chaba thakpa accommodation everything is very mai Korea se dum yam chawkhat palamni na phajana dum sinbi yam nungai aduga
sigi contest sida aina taseng badi aise hantaki tararak suba sida ai si sanaba loiraga ai sanaraga ai retire tawsira haina ina adu aim ama dai kanna hona jabani adu hona jabagi mahi haidare adu di ai phangma ngamjaraki adubu masida yamna aina ningsing jaba haidare aina hantak phangise masi ai kaiguma miss mamang da ai Asian Championship dai silver medal amkhak ta khi mamang gi hantak ki chahi sida Indonesia da pangthokpa Asian Championship sida aina silver medal phangak pase sisina ai achauba lesson nama oiraga hantak ki championship world championship ta bangam khibani ai mayam thamjage kari gino haida second tarak pase ai mai pakhida base sisna maram oiraga ingonda lesson mayam para mayam tam aina sana aina hantak soi se kari da soi khibano kari da chithau bono haibadugi adugi aina kanna kai aigi self akoi gi intuition tawna na bagi para tamjana bagi haida aina yamna thigat charaga masida ai hadudi si soiba adudi aina si tawraga di si charaga di sigi aduga leidana timing si calculation se tawra matungda ai hantaki result ji phangma ngam khibani ai haijage aduna mai pak tabagi kanaba amasu ani nina thamjage aduga loinana sam miyoiba kharanadi hauraiba ichini naw me player one time mai pak tabada ma ninghanna dana hangi sum yawe hajariba aduna mase hantaki ai mai pak tabasina achoba lesson nama oiraga masai gi jijuan hoi ninghanna da laitana ai masida ai achoba mai pak yamna interesting oiba aduga yamna encouraging oiba wari ni ada aina khangjining ise Boby si angakba sports person nama body building have masana se sa hoji now lai ibo wapam di chahi have si Boby gi mapam dadi just a numerical masing neba chahi na Boby gi isada sanabada kari ta effect tawdre so on mangam dre have simdi proven ni hai adu isagi sei si hoji si kaya sure 10 times world championship participation le kanja 10 times loi phangini goal phangogde haibna te phangibani title se adu si phangbagi experience mu yawrine sanabasi non stop hekta masi sanarapasi hakchang da kari nungai taba sondarakpa adigi saisimadi ai miss tawni kain khanba kainta leitabra kamai tawi kai mase hojik pukide yahongba leite hoi adubu masai matam matung ina kitang waba haidi ai sananing da numit ka sunum yaudabdi nate adubu ai result lama sananing da numit orga su ai result lama phangna banina ai sananing ra su ai sanang ngamna na ba ai hona ki aduga marak sida su koi ki kari haidare masi hojik pudi kari guma mai sada nungai taba gano leitri aduna hojik sanaba ngamgini habagi hojik aingonda su adumbagi gano madi energy amadi aingonda leiri aduna masi ai chahi gi oina chahi hairaga masi chahi je is a number and hainai ko ado chahi je ai sida depend age da depend leitabra haina kali keno da khoi gi hantaki aina hantak chahi tara box tain thengna poda khoi gi halo mayam su sanari ba khoi gi suppose ai gi hantak 5th place ta ba hantak ai category da 5th place ta se ma Thailand gi ni ma 55 years over ne ma se okay moi book sanaba ngam do koi 50 below da leiba koi di anum sanaba ngam gi ni habagi keno anum wakhal lon da din energy din leijari sigi strong belief ama hoi ai gi isa sina permit tawri Boby gi isa sina ai gi pambom na ai gi thabak na ai gi apps na permit tawri ai gi thai na permit tawri ba yes you can do it hariba sigi thajabasi ai viewers hoji Boby na hariba commitment se hariba magi word is se amna value based we ba duguma word ni aduna chahi is just a number ni aduna isa sina tasengna pharabadi strong orabadi stout orabadi agility si stamina si yaurabadi chahi si matter nate sanaba ya hebasima jam nungai je Boby hoji lakchaning si aigi category na haise
ꯑꯍꯥꯟꯕꯗꯗꯤ ꯕꯣꯕꯤꯁꯦ 80 kg ꯑꯗꯨꯝ ꯁꯥꯟꯅꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯋꯦꯠꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯔꯤꯇꯦꯟ ꯇꯧꯔꯒ ꯃꯦꯅꯦꯖ ꯇꯧꯔꯒ 80 ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯕ꯭ꯔꯥ ꯑꯗꯨ ꯋꯦꯠꯇ ꯈꯤꯇꯪ ꯑꯍꯣꯡꯕ ꯂꯩꯕ꯭ꯔꯥ ꯑꯩꯁꯦ 2010 ꯗꯒꯤꯅ ꯑꯩ 2014 ꯕꯨꯛꯁꯦ ꯑꯩ 75 kgꯗ ꯑꯩ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯒ 2015 ꯗꯒꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ 80 kgꯗ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ 80 kgꯁꯤꯗ ꯑꯩꯒꯤ ꯑꯩ ꯌꯥꯝ ꯆꯥꯎꯕ ꯕꯣꯗꯤꯁꯨ ꯄꯥꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯗ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯟꯅꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯩꯅ ꯊꯝꯖꯩ ꯁꯤ ꯕꯣꯕꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯑꯥꯏꯗꯤꯌꯦꯜ ꯋꯦꯠꯅꯦꯕ ꯑꯥꯏꯗꯤꯌꯦꯜ ꯋꯦꯠ ꯑꯣꯏꯅ ꯃꯥꯜꯂꯦ ꯑꯗ ꯍꯟꯗꯛꯀꯤ ꯖꯤꯖꯨ ꯑꯥꯏꯂꯦꯟꯒꯤꯁꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ ꯌꯥꯅꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯅꯤ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯇ꯭ꯔꯤꯠꯃꯦꯟ ꯁꯤꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯊꯣꯛꯅ ꯐꯖꯅ ꯁꯤꯟꯈ꯭ꯔꯦꯅ ꯇꯥꯛꯄꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯗ ꯑꯩꯈꯣꯏꯒꯁꯨ ꯁꯛꯆꯨꯒꯁꯨ ꯈꯔꯁꯨ ꯃꯥꯟꯅꯗꯣꯏꯅꯤ ꯁꯤꯒꯤ 80 kgꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯃꯤꯁꯤ ꯋꯥꯔꯜꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯣꯕꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯏꯔꯥꯟꯒꯤ ꯀꯟꯇꯦꯁꯇꯦꯟ ꯂꯥꯛꯑꯗꯤ ꯕꯣꯕꯤꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨ ꯐꯦꯜ ꯁꯝꯊꯤꯡ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯆꯦꯛꯁꯤꯟꯗ ꯌꯥꯗꯦ ꯀꯥꯏꯅ ꯑꯗꯣ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯟꯗꯛꯇꯤ ꯀꯌꯥꯝ ꯊꯦꯡꯅꯩ ꯕꯥꯎꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯚꯤꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯅ ꯍꯟꯗꯛ ꯏꯔꯥꯟ ꯇꯤꯝꯁꯤ ꯂꯥꯛꯈꯤꯗꯦ ꯖꯁ ꯑꯣꯟꯂꯤ ꯋꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯈꯛꯇꯗꯤ ꯑꯩ ꯊꯦꯡꯅꯈꯤ ꯃꯥ ꯖꯁ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯚꯤꯁꯥꯁꯦ ꯐꯪꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯇꯝꯃꯦ ꯏꯔꯥꯟꯒꯤꯁꯦ ꯏꯔꯥꯟ ꯇꯤꯝꯁꯦ ꯍꯟꯗꯛꯇꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤ ꯑꯗꯒꯤ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯁꯨ ꯂꯥꯛꯏ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯁꯇ꯭ꯔꯤꯌꯥ ꯑꯩꯒꯤ ꯇꯤꯝꯗ ꯍꯣꯏ ꯑꯗ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯁꯦ ꯏꯟꯗꯤꯌꯥ ꯇꯤꯝꯗ ꯑꯩꯒꯤ ꯀꯦꯇꯦꯒꯣꯔꯤꯗ 2-3 ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯁꯦ ꯇꯁꯦꯡꯕꯗꯤ ꯌꯥꯝ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯦ ꯌꯥꯝ ꯇꯐ ꯑꯣꯏꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯇꯤꯝꯁꯦ ꯌꯥꯝꯅ ꯏꯟꯗꯤꯌꯥꯁꯦ ꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯌꯥꯝ ꯈꯔ ꯐꯖꯕ ꯀꯤꯅꯔꯕ ꯔꯥꯏꯠ ꯏꯟꯗꯤꯌꯥꯁꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯗꯤ ꯁ꯭ꯇꯦꯖ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯗꯨꯅ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯁꯤꯗ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯁꯥꯟꯅꯕꯗꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯁꯥꯟꯅꯕꯗꯒꯤ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯇꯐ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯂꯥꯛꯁꯤꯜꯂꯦ ꯀꯩꯅꯣꯗꯤ ꯏꯟꯗꯤꯌꯥꯁꯤ ꯚꯦꯔꯤ ꯇꯐꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯉꯥꯡ ꯑꯩꯒꯤ ꯏꯈꯥ ꯊꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯊꯥꯏꯂꯦꯟꯒꯤ ꯐꯖꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯁꯦꯅꯤꯌꯔꯇꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯌꯥꯎꯋꯤ ꯑꯁꯇ꯭ꯔꯤꯌꯥꯒꯤ ꯌꯥꯎꯋꯤ ꯑꯗꯒꯤ ꯑꯩ ꯁꯝ ꯀꯟꯇ꯭ꯔꯤꯗ ꯑꯩ ꯃꯃꯤꯡ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯝꯕꯣꯗꯤꯌꯥꯔ ꯁꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯌꯥꯎꯋꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯁꯦꯝ ꯋꯦꯠ ꯀꯦꯇꯦꯒꯣꯔꯤꯗ ꯆꯠꯃꯤꯟꯅꯔꯤꯁꯤ ꯍꯥꯏꯗꯤ ꯀꯦꯇꯦꯒꯣꯔꯤ ꯑꯗꯨꯃꯛꯇꯗ ꯇꯥꯃꯤꯟꯅꯔꯕꯅꯤꯅ ꯕꯣꯕꯤꯒꯁꯨ ꯑꯗꯨꯝ ꯊꯦꯛꯀꯠꯅꯗꯣꯏꯅꯤ ꯃꯨꯛꯅꯗꯣꯏꯅꯦꯕ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯇꯥꯔꯤꯕ ꯑꯉꯥꯡꯁꯨ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯄꯔꯐꯣꯔꯃꯦꯟꯁ ꯌꯥꯝ ꯐꯖꯅ ꯐꯖꯩ ꯏꯟꯗꯤꯌా ꯃꯆꯥꯅꯤ ꯃꯥꯁꯨ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌా ꯃꯆꯥ ꯊꯦꯛꯇꯛꯅꯔꯛꯄꯁꯤꯗꯅꯤ ꯌꯥꯝꯅ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯁꯦ ꯍꯥꯏꯗꯤ ꯈꯨꯠ ꯈꯪꯅꯕ ꯃꯁꯦꯟꯅꯤꯅ ꯈꯪꯅꯕ ꯃꯁꯦꯟꯅꯤꯅ ꯁꯄꯣꯖ ꯑꯩ ꯃꯥꯏꯊꯤꯍꯧꯔꯒꯁꯨ ꯍꯦꯛ ꯏꯀꯥꯏꯖꯕ ꯑꯗꯨꯅ ꯍꯥꯟꯅ ꯆꯦꯛꯁꯤꯟꯕꯗꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛꯅ ꯍꯦꯟꯅ ꯑꯩ ꯆꯦꯛꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯜ ꯗꯤꯐꯥꯏꯟꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯕꯣꯗꯤꯒꯤ ꯍꯛꯆꯥꯡꯁꯤ ꯄꯥꯠ ꯕꯣꯕꯤ ꯑꯝꯇ ꯂꯣꯏ ꯍꯥꯏꯕꯤꯌꯨ ꯍꯛꯆꯥꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯁꯤ ꯕꯣꯕꯤꯒꯤ ꯏꯁꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯀꯌꯥꯝ ꯐꯖꯔꯒ ꯑꯩꯁꯦ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯍꯤꯁꯦ ꯁꯥꯡꯅ ꯁꯥꯟꯅꯔꯛꯄꯒꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯡꯁꯦꯟꯁꯤꯌꯦꯡꯕ ꯀꯥꯟꯗ ꯑꯩꯗꯤ ꯇꯁꯦꯡꯕꯗꯤ ꯑꯩꯗꯤ ꯏꯇꯣꯝꯇ ꯁꯥꯟꯅꯖꯕꯅꯤ ꯑꯩ ꯑꯇꯣꯞꯄ ꯖꯤꯝ ꯑꯆꯧꯕꯗ ꯆꯠꯂꯒ ꯁꯥꯟꯅꯕꯁꯤ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯍꯩꯔꯛꯇꯕꯅꯤ나 ꯑꯩꯒꯤ ꯌꯨꯝ ꯑꯩꯒꯤ ꯀꯥ ꯃꯆꯥ ꯑꯃꯗ ꯑꯩ ꯏꯇꯣꯝꯇ ꯁꯥꯟꯅꯖꯕꯒꯤ ꯍꯩꯅꯕꯤꯁꯤ ꯁꯤ ꯂꯩꯔꯛꯄꯅꯤꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯕꯨ ꯇꯥꯛꯄꯤꯅꯕ ꯑꯩꯕꯨ ꯍꯥꯏꯕꯤꯅꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯇꯣꯝꯇꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯕꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯨꯀꯤꯡ ꯒ꯭ꯂꯥꯁꯁꯤꯅꯦꯕ ꯑꯩ ꯂꯨꯀꯤꯡ ꯒ꯭ꯂꯥꯁꯁꯦ ꯑꯩꯒꯤ ꯇ꯭ꯔꯦꯅꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯨꯀꯤꯡ ꯒ꯭ꯂꯥꯁꯁꯤꯗ ꯑꯩꯒꯤ ꯕꯣꯗꯤꯁꯦ ꯌꯦꯡꯉꯀꯥꯟꯗ ꯑꯩꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯇꯣꯏꯅ ꯌꯦꯡꯖꯔꯛꯄꯒꯤ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯂꯨꯀꯤꯡ ꯒ꯭ꯂꯥꯁꯁꯤ ꯌꯦꯡꯉꯀꯥꯟꯗ ꯀꯟꯇꯦꯁ ꯃꯌꯥꯗ ꯑꯩꯒꯤ ꯁꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯒꯗꯤ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯂꯦꯞꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯇꯁꯦꯡꯅ
any competition ama oisna aduga world gi level le changaga malem gi thak taga changaga sumaina medal rok posidi icham cham sana bidi yaru doine adu sigi lorna ba ai swai do wali simadi phajare na hoji habi do ai si yarani kaina sigi confidence am lai se sana bigi mong sini haidi pambu moisnu example of chase to oisnu whatever parsing se bobina sana bi mong se kamai sa ai practice ki schedule hairagadi tasengmadi yam section by any every part khuding mukta yam section na sani aduga aidi concentrate to every part adugo kwaidagi aina concentrate to egi leg person sab mi kharana di leg ki schedule se lakpa kanda e ngasi de tok tok ke hen tok tok pasaw edi leg ki schedule edi miss wehende ai upper part miss wehen suppose ngasi di ware na tragai thabam leire chat ke hariga su upper part ko mona mita chale ai leg ki part thoko na miss di ai miss wehende thigh calf yeah right aduga igi sanabagi schedule sidi ai nongmada pung ani makhai ahum hantaki ai keno se ai mamangi atopa mamangi hogi ba competition dei morning evening je sanai ado hantak only one time kotani one time sida full 2.5-3 hours si tawraga day time fazana rest loba achini ngasai gi sina ai hantak anoba schedule bagi mong amani ado whole body person lu chana whole body se smain tawni hafta amada body part se ani ni thungba suppose ai chest exercise hairase chest se ani hafta amada ani thungnaba adigi leg hairo hafta amada ani rak thungnaba adi any every part sing se hafta amada ani haide mana rotation ma 2 days gi rotation ma loi chalan me part se aduga mu repeat lakpa aduga sida sumu exercise da mu koi gi ngasi haugi ba exercise start haugi ba se sina mu mamai da hauraga mamai da gi mu adun hauba koi alternate to budo suppose chest ki exercise hairo koi na suppose flat band press sida gi haure han khala se ko adu mathang gi chest lakpa da di aduna mamai da thamaga maning da ta ki ba mamangi da maning da ta ki to nang matak to hong kalaga sana ba maina sanabi mong yes hong tok hong jin tawraga adi sidul ma da chalhanda ba last agi last lotion gi sidul dun again do set exercise do aduna makok to thangkalakpa and rotation tawraga mai sana jabdin machine based oiba khoi gi gym gi setup manung se ja sigi atmosphere da sanarakpa adu Boby gi sanari ba mo swai di maru en he pami ba ai ne expect toriba ai gi muscle gi phajaba hai tare definition body gi size whatever phajana ba semakpani adum ya bra kamai tori jai hoi hajipudi aina sanajariba aina aigi leijariba ai equipment macha saita da ai sanajaraga ai haibi stage yobudi ngammi adubu saigi aigi equipment sina yamna mapung phare haibadu dei haiba ngamoi kena da hujukti matam gi chawkhatpagi haidare gym si arugi matik leigre fajaba haidi ene sanariba aigi angle chana piba khoigi equipment mayam leigre haiba ada sumba samna aigi mathaudi tabani tawbada aina leitaba haidare aina leiba sungamdaba aduma yam effort to sungamdaba adagi aigi leijariba room sisu yamna limited weba room ma moiba itomda sanara aduduna ai hojiki no gym si yamna importantly way tawbada waina thamma ngamjadabagi wani india gi ni second time haise first runner up taba haitare second taba haise adu manipur dagi ni so habiri adu india dagi laiba singse kai no position lawri se aduga maru oina aroi bagi 5 finalists ba hairo 10 finalists kana no kamai tawi kana yaure kamai tawi adi wari all category yengari india gi medal yami gold silver bronze yam na lawi kana india je hanta ki team ji yam strong team ne aduga participants wi yam ba haidare adana medal fasana mapung phana lawrei aduga ai category da hairagadi top 5 sida aina ya koigi aina champion oire aduga hairiba second su indian ni aduga third sina
ꯑꯩꯈꯣꯏꯒꯤ ꯊꯥꯏꯂꯦꯟꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯀꯦꯇꯥꯒꯣꯔꯤꯁꯤꯗ ꯑꯗꯨꯝ ꯁꯦꯀꯦꯟ ꯊꯥꯔꯠ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯛꯄ ꯃꯥꯁꯨ ꯈꯜꯂꯝꯒꯅꯤ ꯑꯃꯨꯛꯇꯪꯗꯤ ꯁꯤ ꯔꯦꯀꯣꯔꯗꯁꯤꯡꯗꯨꯗꯤ ꯃꯨꯟꯒꯦꯀꯣ ꯀꯥꯏꯅ ꯈꯜꯂꯝꯒꯅꯦꯕ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯃꯁꯤ ꯑꯗꯩ ꯊꯥꯔꯠ ꯑꯗꯩ ꯐꯣꯔꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯦꯠꯅꯥꯝꯒꯤ ꯄ꯭ꯂꯦꯌꯔꯁꯤꯁꯨ ꯑꯩꯒ ꯀꯨꯏꯅ ꯁꯥꯡꯅ ꯊꯦꯡꯅꯔꯛꯑꯕ ꯀꯩꯅꯣꯅꯤ 2013ꯗ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯥꯅ ꯑꯩꯅ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯒ ꯃꯥꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯇꯥꯍꯧꯕ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯝ ꯍꯟꯕ ꯂꯩꯇꯅ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯆꯦꯝꯄꯤꯌꯟꯗꯤ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒ ꯐꯤꯐꯁꯤꯁꯨ ꯊꯥꯏꯂꯦꯟꯅꯤ ꯃꯥꯁꯦ ꯃꯥꯁꯇꯔꯗꯁꯨ ꯑꯗꯨꯝ 50 to 60 ꯏꯌꯔꯁꯀꯤ ꯃꯥꯁꯇꯔꯗꯁꯨ ꯀꯝꯄꯤꯠ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯀꯝꯄꯤꯇꯤꯁꯟꯁꯨ ꯃꯥ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ 55 ꯏꯌꯔꯁꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯀꯝꯄꯤꯇꯤꯁꯟꯗꯒ ꯊꯣꯛꯇꯅ ꯃꯥꯅ 5th ꯄ꯭ꯂꯦꯁꯀ ꯇꯥꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯃꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯅꯍꯥꯟ ꯃꯃꯥꯡ ꯆꯍꯤꯗ ꯊꯦꯡꯅꯈꯤꯕꯗꯨ ꯍꯟꯗꯛ ꯆꯍꯤꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯣꯏꯗꯗꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯕ꯭ꯔꯥ ꯑꯗꯣ ꯇꯥꯏꯇꯜꯕꯨꯗꯤ ꯕꯣꯕꯤꯅ ꯂꯧꯖꯔꯒꯁꯨ ꯍꯣꯏ ꯃꯣꯏꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯩꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯎꯒꯦ ꯃꯌꯥꯝꯁꯦ ꯋꯥꯔꯜꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯈꯔ ꯍꯟꯊꯔ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯟꯅ ꯍꯟꯊꯔꯝꯕꯗꯒꯤ ꯐꯒꯠꯂꯒ ꯐꯖꯔꯒ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯟꯅ ꯒꯣꯜ ꯂꯧꯈꯤꯕ ꯍꯟꯗꯛ 4th ꯄ꯭ꯂꯦꯁꯀ ꯇꯥꯍꯧꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯃꯣꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯕꯤꯠ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯊꯥꯏꯂꯦꯟꯒꯤ ꯑꯉꯥꯡꯁꯦ ꯑꯩ ꯀꯨꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯕ ꯑꯉꯥꯡꯅꯤ ꯑꯩꯒꯤꯗꯤ ꯈꯔ ꯖꯨꯅꯤꯌꯔꯅꯤ ꯃꯥꯁꯦ ꯑꯗ ꯃꯥꯅ ꯍꯟꯗꯛꯁꯦ ꯑꯩꯉꯣꯟꯗ ꯆꯪꯉꯒ ꯃꯥꯁꯇꯔ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏ 40 to 49 ꯏꯌꯔꯁꯀꯤ ꯀꯦꯇꯦꯒꯣꯔꯤꯗ ꯕꯣꯕꯤ ꯅꯪ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯃꯥꯁꯇꯔ ꯑꯗꯨ ꯄꯜꯂꯛꯀꯅꯨ ꯑꯩ ꯃꯥꯁꯇꯔꯒꯤ ꯃꯤ ꯅꯠꯇꯦ ꯑꯩ ꯃꯥꯁꯇꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯥꯁꯇꯔ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯁꯤꯗ ꯏꯊꯣꯛꯑꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯃꯉꯣꯟꯗ ꯀꯃꯤꯠꯃꯦꯟ ꯄꯤ ꯑꯗꯩ ꯂꯥꯁꯇ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯔꯤꯇꯤꯌꯔ ꯇꯧꯗꯣꯏꯅꯣ ꯑꯗ ꯑꯩꯅ ꯑꯥꯏ ꯑꯦꯝ ꯄ꯭ꯂꯥꯅꯤꯡ ꯗꯤꯁ ꯏꯌꯔ ꯑꯥꯐꯇꯔ ꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯄ꯭ꯂꯥꯟꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯩ ꯗꯣꯟ ꯅꯣ ꯑꯩ ꯈꯪꯗꯦ ꯑꯃꯨꯛ ꯍꯣꯠꯅꯅꯤꯡꯉꯛꯄꯁꯨ ꯌꯥꯏ ꯁꯤꯅꯦꯕ ꯑꯗ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯣꯏ ꯑꯩꯒꯤ ꯄ꯭ꯂꯥꯟꯗꯗꯤ ꯑꯩ ꯁꯤꯒꯤ ꯀꯟꯇꯦꯁꯁꯤ ꯂꯣꯏꯔꯒ ꯑꯩ ꯔꯤꯇꯤꯌꯔ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯥꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁ ꯅꯪ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯊꯪ ꯆꯍꯤꯗꯤ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯒꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯥꯅ ꯑꯩ ꯆꯠꯂꯝꯗꯥꯏ ꯀꯥꯏꯅꯔꯝꯗꯥꯏꯁꯦ ꯁꯤꯗ ꯃꯥꯅ ꯑꯩ ꯅꯥꯛꯇ ꯆꯪꯉꯒ ꯕꯣꯕꯤ ꯅꯪꯒꯤ ꯇ꯭ꯔꯦꯛ ꯁꯨꯠꯇꯣ if you possible give me ꯍꯥꯏꯅ ꯇꯧꯔꯛꯑꯦ I like your track suit ꯑꯅ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯖꯣꯛ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯩ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯖꯣꯛ ꯅꯠꯇꯦꯀꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯅ ꯍꯥꯏꯕꯅꯦꯅ ꯑꯁ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯁꯦ ꯌꯦꯔꯥ ꯍꯥꯏꯅ ꯑꯩ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯐꯤꯔꯣꯜꯁꯦ ꯂꯧꯊꯣꯛꯑꯒ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯔꯦꯕ ꯌꯥꯝ ꯄꯥꯝꯖꯅ ꯂꯧꯈꯤꯕ ꯌꯥꯝꯅ ꯑꯗ ꯃꯥꯅꯁꯨ ꯃꯦꯃꯣꯔꯤ ꯊꯝꯖꯒꯦ ꯅꯪ ꯃꯊꯪꯗꯩ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯁꯥꯟꯁꯨ ꯁꯥꯟꯅꯅꯤꯡꯉꯤ ꯔꯤꯇꯤꯌꯔꯁꯨ ꯇꯧꯅꯤꯡꯉꯤ ꯁꯥꯟꯅꯅꯤꯡꯉꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯩꯒꯤ ꯋꯥꯔꯜꯒꯤ ꯑꯩꯒꯤ ꯀꯂꯤꯛꯁ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯨꯛ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯑꯃꯨꯛ ꯊꯦꯡꯅꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯀꯣ ꯁꯥꯟꯅꯅꯤꯡꯉꯦꯕ ꯑꯃꯨꯛ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯒ ꯀ꯭ꯂꯣꯖ ꯑꯣꯏꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯂꯦꯌꯥꯔ ꯃꯌꯥꯝ ꯂꯩ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯋꯤꯁ ꯇꯧꯕꯤꯔꯛꯑꯦ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯐ ꯑꯣꯏꯌꯨ ꯀꯥꯏꯅ ꯌꯥꯝꯅ ꯃꯊꯪꯗꯩꯗꯤ ꯊꯦꯡꯅꯔꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯁꯤꯒꯤ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯌꯥꯝ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯑꯦ ꯍꯥꯏꯗꯤ ꯃꯤꯁ ꯇꯧꯗꯣꯔꯤꯀꯣ ꯍꯥꯏꯕ ꯑꯗꯩ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯒꯤ ꯂꯩꯖꯔꯝꯃꯤꯕ ꯁ꯭ꯇꯦꯖꯁꯤ ꯑꯩꯒꯤ ꯐ꯭ꯂꯣꯔꯁꯤ ꯇꯁꯦꯡꯅ ꯑꯩ ꯊꯥꯗꯣꯛꯑꯝꯗꯣꯏꯅꯤꯅ ꯀꯩꯅꯣꯝꯗꯤ ꯈꯟꯗꯣꯏꯅꯤ ꯔꯤꯇꯤꯌꯔ ꯇꯧꯕꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯆꯍꯤꯅ ꯌꯥꯔꯛꯇ ꯌꯥꯏ ꯐꯤꯕꯝꯅ ꯌꯥꯔꯛꯇꯕ ꯌꯥꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯗꯅ ꯑꯗꯣ ꯃꯤꯁꯤꯗꯤ ꯋꯤꯊꯔ ꯇꯧꯔꯛꯏ ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯗꯤꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯏꯗꯅ ꯑꯗꯣ ꯃꯐꯝ ꯃꯇꯝꯒꯤꯗ ꯑꯗꯣ ꯕꯣꯕꯤꯒꯤꯗꯤ ꯊꯥꯗꯣꯛꯑꯕꯁꯨ ꯑꯩꯗꯤ ꯆꯣꯞꯇ꯭ꯔꯦꯅ ꯈꯟꯖꯩ ꯑꯗꯒꯤ ꯊꯥꯗꯣꯛꯇ꯭ꯔꯕꯁꯨ ꯃꯁꯤ ꯆꯣꯞꯇ꯭ꯔꯦꯅ ꯈꯜꯂꯦ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯑꯩꯗꯤ ꯚꯦꯔꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯎꯖꯩ ꯃꯁꯤꯗ ꯑꯅꯤ ꯂꯩ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯅꯤꯡꯊꯧ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯍꯟꯊꯕ ꯇꯥꯏꯃꯤꯡ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯃꯁꯤꯗ ꯑꯩ ꯃꯥꯏ ꯄꯥꯛꯑꯁꯨ ꯑꯩ ꯅꯨꯡꯉꯥꯏ ꯄꯥꯛꯇ꯭ꯔꯁꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨꯗ ꯊꯝꯃꯒ ꯑꯩ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯑꯗꯨ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯐꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯑꯃꯨꯛ ꯃꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯀꯣꯆ ꯑꯣꯏꯅ
ꯑꯗꯨꯒ ꯃꯣꯏꯁꯤ ꯑꯦꯗꯚꯥꯏꯁ ꯁꯨꯝ ꯑꯞꯁꯀꯦꯜ ꯇꯧꯔꯛꯑꯦꯕ ꯍꯣꯏ ꯑꯗꯣꯝꯗ ꯆꯠꯈꯤꯕꯗꯨꯗꯤ ꯃꯤꯅ ꯁꯥꯟꯅꯕ ꯇꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝ ꯈꯟꯕꯤꯕꯖꯥ ꯅꯠꯇ꯭ꯔꯦ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯒꯤ ꯔꯨꯝꯁꯨ ꯑꯗꯨꯝ ꯐꯪꯗꯧꯔꯤꯅꯤ ꯍꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯂꯩ ꯍꯣꯏ ꯃꯗꯨ ꯑꯩꯁꯨ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯣꯝ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯗꯨꯝ ꯇꯆ ꯇꯧꯔꯒꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯐꯖꯕꯁꯤꯡ ꯑꯩꯉꯣꯟꯗ ꯇꯥꯟꯅꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯒꯤ ꯁꯤꯌꯥꯔ ꯐꯖꯅ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒꯤ ꯁꯤꯒꯤ ꯖꯤꯝ ꯑꯃꯒ ꯐꯖꯅ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯔꯟ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯍꯥꯡꯅꯤꯡꯕꯗꯨꯗꯤ ꯄꯣꯛꯇꯕ ꯅꯠꯇꯦ ꯄꯣꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤꯝ ꯑꯃ ꯍꯥꯡꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯥꯛꯄꯅꯤꯅ ꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯤꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨ ꯑꯩ ꯏꯁꯥꯒꯤ ꯉꯝꯖꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯒꯤ ꯖꯤꯝꯗꯒ ꯆꯠꯂꯒ ꯑꯩꯅ ꯇ꯭ꯔꯦꯅꯔ ꯇꯧꯕ ꯑꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯑꯗꯣ ꯍꯟꯗꯛꯀꯤ ꯖꯤꯖꯨ ꯑꯥꯏꯂꯦꯟꯒꯤ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯏꯁꯦ ꯃꯁꯤꯒꯤ ꯉꯝꯃꯛꯅꯕꯒꯤꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯦꯁ ꯌꯨꯖꯨꯋꯦꯜ ꯍꯥꯟꯅꯒꯤꯗꯨ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯈꯖꯤꯛ ꯈꯔ ꯑꯅꯧꯕ ꯍꯣꯡꯗꯣꯛꯁꯤ ꯇꯧꯕ ꯗꯥꯏꯠꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯑꯩꯁꯦ ꯃꯃꯥꯡꯗ ꯃꯤꯁ ꯑꯣꯏꯈꯤꯕ ꯈꯔꯗꯨꯅ ꯑꯗꯨꯅ ꯅꯣꯂꯦꯖ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯃꯗꯨ ꯑꯆꯧꯕ ꯑꯩꯒꯤ ꯒꯨꯗ ꯂꯦꯁꯟꯅꯤ ꯅꯣꯂꯦꯖ ꯑꯃꯅꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕꯒꯤ ꯑꯗꯨꯒꯤꯁꯨ ꯀꯥꯟꯅꯕꯅꯤ ꯑꯗ ꯆꯥꯕꯁꯦ ꯍꯟꯗꯛꯀꯤꯁꯦ ꯑꯩ ꯅꯋꯥꯏꯒ ꯈꯤꯇꯪ ꯑꯩ ꯀꯟꯇꯦꯁꯀꯤ ꯌꯧꯔꯝꯗꯥꯏ ꯅꯣꯡ ꯅꯤꯅꯤꯁꯦ ꯁꯤꯗ ꯑꯩ ꯈꯤꯇꯪ ꯅꯋꯥꯏꯒ ꯃꯥꯟꯅꯗꯕ ꯈꯔ ꯂꯩ ꯃꯃꯥꯡꯗ ꯇꯧꯈꯤꯗꯦꯕ ꯑꯩꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯋꯥꯇꯔ ꯀꯟꯇ꯭ꯔꯣꯜ ꯌꯥꯝ ꯇꯧꯒꯜꯂꯦꯕ 4-5 ꯗꯦꯖꯀꯁꯦ ꯏꯁꯤꯡ ꯊꯛꯇꯕꯁꯦ ꯑꯗꯣ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯋꯤ ꯌꯥꯝꯅ ꯑꯩꯅ ꯃꯃꯥꯡꯗ ꯃꯤꯁ ꯑꯣꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯣꯛꯄꯗꯒꯤ ꯃꯤꯁ ꯑꯣꯏꯈꯤꯕ ꯅꯠꯇꯦꯕ ꯆꯦꯛꯁꯤꯟꯃꯟꯗꯅ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯤꯟꯕ ꯍꯦꯟꯃꯟꯗꯅ ꯁꯣꯏꯕ ꯑꯩꯒꯤ ꯃꯤꯁꯅꯦꯕ ꯑꯗꯣ ꯑꯩ ꯆꯦꯛꯁꯤꯟꯕ ꯍꯦꯟꯕꯁꯦ ꯀꯩꯗꯅꯣꯗ ꯑꯩꯒꯤ ꯋꯥꯇꯔ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯀꯛꯄꯁꯦ ꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯃꯦꯕ ꯏꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯀꯛꯈꯤꯕꯁꯦ ꯑꯗ ꯏꯁꯤꯡ 5 days ꯊꯛꯂꯛꯇ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯃꯁꯜꯁꯦ ꯏꯁꯤꯡ ꯄꯤꯛꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯁꯤꯡꯗꯣ ꯊꯛꯇ꯭ꯔꯃꯤꯅ ꯑꯩꯒꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯄꯣꯛꯇꯦꯕ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯗꯤ ꯕꯣꯗꯤꯁꯤꯗ ꯁꯤꯒꯤ ꯑꯁꯣꯏꯕꯗꯨꯗꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯗꯨꯗꯅꯤ ꯑꯩꯅ ꯐꯪꯖꯕ ꯅꯣꯂꯦꯖ ꯑꯗ ꯏꯁꯤꯡ ꯊꯛꯄꯁꯦ ꯋꯥꯟ ꯇꯥꯏꯝꯗꯤ ꯊꯛꯄ ꯅꯠꯇ ꯄꯤꯠꯇꯤ ꯈꯔ ꯊꯛꯑꯒ ꯑꯩꯒꯤ ꯕꯣꯗꯤꯁꯦ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯕꯣꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇꯥꯕꯣꯂꯤꯖꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯣꯁꯇꯦꯔꯣꯟ ꯂꯦꯚꯦꯜ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤ ꯌꯥꯝ ꯆꯥꯁꯤꯜꯂꯁꯨ ꯅꯣꯏꯒꯟꯗꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯩꯒꯤ ꯑꯈꯪ ꯑꯍꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯏ ꯁꯤ ꯏꯇꯣꯝꯇ ꯈꯪꯉꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯦꯕ ꯁꯝ ꯃꯤꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯦ ꯃꯥꯅ ꯀꯧꯁꯜꯂꯒ ꯍꯥꯏꯔꯦꯕ ꯅꯪ ꯌꯥꯝ ꯀꯛꯃꯜꯂꯦ ꯏꯁꯤꯡ ꯀꯛꯃꯜꯂꯦ ꯅꯪꯒꯤ ꯕꯣꯗꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯕꯣꯗꯤ ꯑꯃꯅꯦꯕ ꯅꯪ ꯌꯥꯝ ꯅꯣꯏꯒꯟꯕ ꯁꯥ ꯅꯠꯇꯦꯕ ꯕꯣꯗꯤ ꯅꯠꯇꯦ ꯑꯗꯨ ꯅꯪ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯈꯤꯇꯪ ꯆꯥꯎ ꯏꯁꯤꯡ ꯌꯥꯝ ꯀꯛꯀꯅꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯗꯨꯜꯗꯨꯒ ꯈꯤꯇꯪ ꯆꯦꯟꯖꯤꯡ ꯑꯃ ꯇꯧꯏ ꯆꯦꯟꯖꯤꯡꯁꯤ ꯌꯥꯝ ꯐꯩꯅ ꯈꯜꯂꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯌꯥꯎꯕ ꯀꯔꯤꯅꯣ ꯀꯔꯤ ꯆꯥꯏ ꯀꯃꯥꯏꯅ ꯇꯧꯏ ꯑꯇꯩ ꯑꯩꯒꯤ ꯁꯦꯗꯨꯜ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯀꯦꯇꯒꯣꯔꯤꯁꯤꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯩ 80 kg ꯍꯧꯖꯤꯛ ꯑꯩ ꯁꯥꯟꯅꯖꯔꯤꯕ ꯑꯩ ꯁꯦꯗꯨꯜꯁꯤꯗ ꯑꯩꯅ ꯆꯥꯔꯤꯕ ꯑꯩꯒꯤ ꯐꯨꯗ ꯀꯩꯅꯣꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯣꯡꯃꯗ ꯑꯩ 16 to 17 ꯑꯦꯛꯁꯦ ꯌꯦꯔꯨꯝꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯅꯣꯡꯃꯒꯤ ꯌꯦꯔꯨꯝꯁꯦ ꯃꯃꯨꯠꯇꯤ ꯆꯥꯗꯦ ꯃꯃꯨꯠꯇꯤ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯦ ꯍꯣꯏ ꯌꯣꯛꯁꯤꯃ ꯆꯥꯗ꯭ꯔꯦ ꯋꯥꯏꯠꯁꯤꯅꯦ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯔꯅꯤꯡꯁꯤꯗ ꯑꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤꯗ ꯑꯩꯒꯤ ꯁꯝ ꯕꯣꯏꯜ ꯑꯦꯛꯁꯀ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯠꯁꯤꯒ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯩ ꯆꯥꯏ ꯑꯗꯨꯒ ꯃꯤꯛꯁ ꯑꯗꯨꯗ ꯂꯣꯏꯅ ꯑꯗꯨꯒ ꯁꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯟꯖꯟꯅꯗꯤ ꯆꯥꯗꯕꯤꯗ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯗꯨꯝ ꯈꯔ ꯃꯤꯛꯁ ꯇꯧꯔꯒꯁꯨ ꯆꯥꯏ ꯍꯟꯗꯛꯀꯤꯁꯤꯗꯨꯁꯦ ꯑꯩ ꯅꯍꯥꯟꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯀꯁꯦ ꯆꯥꯗꯕꯅꯤ ꯍꯟꯗꯛꯇꯤ ꯑꯩ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯋꯥꯠꯍꯟꯗ꯭ꯔꯦ ꯑꯗꯒꯤ 15 ꯑꯦꯛꯁꯤꯃꯥ ꯑꯗꯨꯒ 700 ꯒ꯭ꯔꯥꯝ ꯆꯤꯛꯀꯟꯁꯦ ꯑꯩ ꯁꯤ ꯗꯦꯜꯂꯤꯒꯤ ꯀꯩꯅꯣꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯆꯥꯏ ꯆꯤꯛꯀꯟꯗꯨꯗꯤ ꯑꯩꯗꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯊꯣꯡꯕꯁꯦ ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯦ ꯑꯩꯗꯤ ꯖꯁ ꯏꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯒ ꯁꯣꯜꯠ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ
ꯑꯩꯈꯣꯏꯒꯤ ꯐꯨꯠꯈ꯭ꯔꯦ ꯕꯣꯏꯜ ꯇꯧꯈ꯭ꯔꯦ ꯐꯨꯠꯈ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯑꯗꯨꯒ ꯃꯊꯛꯀꯤ ꯁ꯭ꯇꯤꯝ ꯇꯧꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣ ꯑꯩꯁꯦ ꯋꯥꯟ ꯇꯥꯏꯝ ꯑꯩ ꯏꯇꯣꯝ ꯁꯥꯟꯅꯕꯁꯦ ꯏꯁꯥꯅꯁꯨ ꯁꯥꯟꯅꯕ ꯆꯥꯛꯁꯨ ꯊꯣꯡꯕ ꯇꯧꯕꯅꯤꯅ ꯑꯩꯁꯦ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯣꯡꯕꯁꯦ ꯁꯣꯔꯠꯀꯠ ꯇꯧꯋꯦꯕ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯃꯊꯧ ꯇꯥꯕꯗꯣ ꯆꯥꯈ꯭ꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯁꯇꯣꯃꯥꯛꯁꯤꯗ ꯊꯥꯖꯤꯟꯈ꯭ꯔ ꯂꯣꯏꯔꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯑꯣꯏꯁꯦ ꯁꯤ ꯍꯥꯎꯋꯤ ꯊꯨꯝ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯩ ꯄꯪꯆꯥꯗ ꯆꯥꯕ ꯃꯤ ꯑꯃꯅꯦ ꯑꯩꯒꯤꯗꯤ ꯑꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯝ ꯀꯂꯤꯛꯁ ꯈꯔ ꯂꯥꯛꯑꯁꯨ ꯑꯁ ꯅꯪ ꯈꯨꯠꯆꯥ ꯆꯥꯉꯝꯃꯣꯏꯗ ꯑꯩꯈꯣꯏ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯌꯥꯗꯦꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯂꯩꯇꯦ ꯑꯩꯒꯤ ꯀꯤꯠꯆꯟꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯆꯥꯛ ꯈꯔ ꯊꯣꯡꯉꯦꯀꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯉꯁꯥꯏꯒꯤ ꯆꯤꯛꯀꯟꯗꯨꯒ ꯑꯩ ꯚꯤꯖꯤꯇꯦꯕꯜꯁꯤꯒ ꯁ꯭ꯇꯤꯝ ꯇꯧꯋꯦ ꯑꯗꯨꯗꯨꯒ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯂꯟꯁ ꯑꯦꯟ ꯗꯤꯟꯅꯔ ꯗꯦꯂꯤꯒꯤ ꯔꯣꯇꯤꯟꯁꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯑꯃꯨꯛ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯍꯣꯏ ꯀꯩꯅꯣꯗ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ BCAA ꯁꯄ꯭ꯂꯤꯃꯦꯟ ꯈꯔ ꯑꯗꯨꯝ ꯌꯨꯁ ꯇꯧꯏ ꯑꯗꯒꯤ ꯑꯩꯅ ꯑꯌꯥꯝꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟꯁꯤꯗꯤ ꯑꯃꯠꯇ ꯋꯥꯠꯍꯟꯗ꯭ꯔꯦ ꯑꯣꯃꯦꯒꯥ 3 ꯑꯗꯒꯤ ꯚꯤꯇꯥꯃꯤꯟ E ꯀꯦꯜꯁꯤꯌꯝꯗꯒꯤ ꯀꯔꯤꯗꯤ ꯂꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯪꯕ ꯚꯤꯇꯥꯃꯤꯟꯁꯤꯡꯁꯦ ꯑꯩ ꯑꯌꯥꯝꯕ ꯑꯩ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯑꯅ ꯍꯥꯏꯁꯤ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯤ ꯀꯔꯤꯕꯨ ꯆꯥꯒꯗꯒꯦ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯆꯥꯔꯣꯏꯗꯒꯦ ꯍꯥꯏꯁꯦ ꯃꯔꯨꯑꯣꯏꯅ ꯑꯗꯥꯏꯗꯅꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤ ꯌꯥꯝ ꯐꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯝꯗꯝꯁꯤꯒꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗ ꯍꯦꯟꯅ ꯀꯥꯟꯅꯅꯕ ꯑꯐꯕ ꯑꯃ ꯀꯔꯤꯅꯣ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯔꯤꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣꯔꯤꯁꯤꯗ ꯈꯤꯇꯪ ꯑꯩꯅ 100% ꯑꯩ ꯄꯔꯐꯦꯛꯇꯤ ꯅꯠꯇꯦ ꯑꯩ ꯈꯪꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯒꯗꯤ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯜ ꯕꯤꯜ ꯇꯧꯕꯅꯦꯕ ꯃꯁꯜ ꯕꯤꯜ ꯇꯧꯕꯁꯦ ꯃꯁꯜꯁꯦ ꯀꯔꯤꯅ ꯆꯥꯎꯍꯟꯒꯅꯤ ꯀꯔꯤꯅ ꯕꯤꯜ ꯇꯧꯍꯟꯒꯅꯤ ꯃꯁꯜꯒꯤ ꯆꯤꯟꯖꯥꯛꯁꯦ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯁꯤꯅꯦꯕ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯁꯦ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯄ꯭ꯔꯣꯇꯤꯟ ꯌꯥꯎꯗ꯭ꯔꯕꯗ ꯃꯁꯜ ꯕꯤꯜ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯅ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯕ ꯑꯩꯅ ꯏꯅꯔꯖꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯃꯣꯏ ꯑꯅꯤꯁꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯏꯅꯔꯖꯤꯅ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯅ ꯄꯤꯗꯣꯔꯤꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯥꯔꯤꯕꯁꯤꯅ ꯑꯩ ꯏꯅꯔꯖꯤꯅꯤ ꯄꯤꯗꯣꯏꯁꯦ ꯑꯗꯨꯒ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤꯅ ꯃꯁꯜ ꯆꯥꯎꯍꯟꯕꯗꯤ ꯅꯠꯇꯦꯕ ꯃꯁꯜꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯇꯤꯟꯁꯤꯅꯦꯕ ꯍꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯑꯅ ꯑꯩꯈꯣꯏꯅ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯕꯤ ꯍꯦꯛ ꯁꯥꯟꯅꯕ ꯂꯣꯏꯕꯒ ꯍꯦꯛ ꯆꯥꯕ ꯀꯩꯅꯣꯃꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯁꯜꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯋꯤꯛ ꯑꯣꯏꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯜꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏ ꯁꯤ ꯑꯩ ꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯀꯥ ꯍꯦꯟꯅ ꯑꯩ ꯈꯪꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯨꯝ ꯇꯣꯏꯅ ꯁꯥꯟꯅꯖꯔꯛꯄꯒꯤꯀꯣ ꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯕꯣꯕꯤꯅ ꯁꯥꯟꯅꯕꯗ ꯆꯥꯕꯗꯣ ꯍꯣꯏ ꯑꯗꯨꯅꯤ ꯑꯩ ꯁꯥꯟꯅꯕꯗ ꯆꯥꯕꯗ ꯄ꯭ꯔꯣꯇꯤꯟꯁꯤꯃ ꯃꯁ ꯑꯣꯏꯔꯦ ꯆꯥꯔꯦ ꯑꯗꯩ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤꯃ ꯆꯥꯔꯦ ꯑꯩ ꯆꯥꯛ ꯐꯖꯅ ꯆꯥꯏ ꯑꯗꯩ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯆꯥꯏ ꯑꯗꯨꯒ BCAA ꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯔꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯁꯤꯃ ꯑꯩ ꯐꯖꯅ ꯁꯤꯖꯤꯟꯅꯩ ꯅꯣꯡꯃꯒꯤ ꯋꯥꯠꯇꯅꯕ ꯃꯥꯁꯤ ꯏꯅꯔꯖꯤꯁꯨ ꯄꯤꯕ ꯑꯗꯨ ꯃꯁꯜꯁꯨ ꯑꯗꯨꯝ ꯁꯥꯏꯖ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯆꯥꯏ ꯑꯗꯒꯤ ꯚꯤꯇꯥꯃꯤꯟꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯆꯪꯉꯤꯕ ꯚꯤꯇꯥꯃꯤꯟꯁꯤꯡꯁꯦ ꯑꯩ ꯑꯌꯥꯝꯕ ꯍꯣꯏ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯆꯥꯖꯩ ꯁꯤꯅꯤ ꯑꯩꯒꯤ ꯃꯔꯨꯑꯣꯏꯅ ꯆꯥꯔꯤꯁꯦ ꯌꯦꯁ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯅ ꯏꯁꯀ꯭ꯋꯥꯔ ꯃꯤꯜ ꯑꯃ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯜꯁꯤꯗꯤ ꯌꯥꯝꯃꯦ ꯃꯤꯜꯁꯤꯗꯤ ꯌꯥꯝꯃꯤ ꯍꯥꯏꯗꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯀꯌꯥꯝ ꯆꯥꯏ ꯁꯄꯣꯁ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯃꯤꯜ ꯑꯃꯅꯤ ꯀꯣ ꯑꯗꯨꯒ ꯑꯩ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯃꯣꯔꯅꯤꯡ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯂꯣꯏꯔꯒ ꯁꯝ ꯄꯨꯡ ꯑꯃꯃꯨꯛ ꯔꯦꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯔꯦꯀꯣ ꯋꯥꯔꯛ ꯑꯥꯎꯠ ꯇꯧꯅꯅꯦ ꯉꯁꯥꯏꯒꯤ BCAA ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯤ ꯍꯦꯛ ꯁꯥꯟꯅꯅ ꯍꯦꯛ ꯁꯥꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯒ꯭ꯂꯨꯇꯥꯃꯥꯏꯟꯁꯦ ꯑꯩ ꯌꯨꯁ ꯇꯧꯔꯦꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯗꯩꯗꯤ ꯁꯥꯟꯅꯕ ꯂꯣꯏꯔ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯌꯨꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯉꯥꯏꯍꯥꯛ ꯐ꯭ꯔꯦꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯂꯟꯁ ꯆꯥꯔꯦ ꯑꯩꯈꯣই ꯁꯝ 300 ꯑꯩ 700 ꯒ꯭ꯔꯥꯝ ꯆꯤꯛꯀꯟꯅꯤꯅ ꯑꯩ 350 ꯒ꯭ꯔꯥꯝ ꯆꯤꯛꯀꯟꯁꯦ ꯁꯤꯁꯤꯒ ꯁꯝ ꯔꯥꯏꯁ ꯑꯗꯨꯒ ꯁꯝ ꯚꯦꯖꯤꯇꯦꯕꯜ ꯕꯣꯏꯜ ꯉꯁꯥꯏꯒꯤ ꯁ꯭ꯇꯤꯝ ꯚꯦꯖꯤꯇꯦꯕꯜ ꯕꯤꯟꯁ ꯃꯇꯝꯒꯤ ꯑꯐꯪꯕ ꯍꯣꯏ ꯁꯤꯃ ꯆꯥꯔꯦ ꯑꯗꯩꯗꯤ ꯆꯥꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯁꯝ
ꯑꯗꯨꯒ ꯂꯣꯏꯅꯕ ꯚꯤꯇꯥꯃꯤꯟ ꯈꯔ ꯑꯃꯨꯛ ꯆꯥꯔꯦ ꯂꯩꯗꯅ ꯁꯄꯣꯁ BC ꯑꯩꯈꯣꯏꯒꯤ omega 3 ꯁꯨꯝꯕ ꯑꯗꯒꯤ ꯃꯜꯇꯤ ꯚꯤꯇꯥꯃꯤꯟ ꯑꯗꯒꯤ ꯚꯤꯇꯥꯃꯤꯟ E ꯑꯗꯒꯤ ꯀꯦꯜꯁꯤꯌꯝ ꯁꯤ ꯑꯩꯒꯤ ꯃꯦꯜ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯃꯦꯜ ꯑꯃ ꯇꯧꯔꯒ ꯍꯥꯏꯗꯤ ꯋꯥꯟ ꯇꯥꯏꯝ ꯚꯤꯇꯥꯃꯤꯟ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯆꯥꯕ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤꯜ ꯑꯃꯒ ꯍꯦꯛ ꯂꯣꯏꯕꯒ ꯚꯤꯇꯥꯃꯤꯟ ꯑꯃ ꯑꯗꯣ ꯃꯤꯜ ꯑꯃ ꯍꯦꯛ ꯂꯣꯏꯕꯒ ꯚꯤꯇꯥꯃꯤꯟ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯃꯤꯜꯁꯤ ꯅꯣꯡꯃꯗ ꯀꯌꯥꯔꯛꯇꯤ ꯆꯥꯏ ꯆꯥꯎꯔꯥꯛꯅ 3-4ꯔꯛ ꯀꯨꯝꯕ ꯆꯥꯕ꯭ꯔꯥ ꯀꯌꯥꯝ ꯆꯥꯏ ꯑꯩꯒꯤ ꯃꯤꯜꯁꯦ ꯑꯩ 4ꯒꯨꯝꯕꯗꯤ ꯆꯥꯏ ꯑꯗꯣ ꯇꯁꯦꯡꯕꯗꯤ 5 ꯑꯣꯏꯔꯒꯁꯨ ꯐꯒꯗꯧꯕꯅꯤ ꯑꯗ ꯁꯝꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯌꯥꯔꯛꯇꯗꯅ ꯏꯃꯥꯔꯖꯦꯟꯁꯤ ꯆꯤꯟꯕ ꯌꯥꯎꯔꯒꯗꯤ ꯑꯩ 3 ꯇꯥꯏꯝꯁꯇ ꯂꯣꯏꯁꯤꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯔꯛꯇ ꯑꯗꯨ ꯅꯣꯔꯃꯦꯂꯤ 4 ꯇꯥꯏꯝꯁꯇꯤ ꯆꯥꯔꯦ ꯅꯣꯔꯃꯦꯂꯤ 4 ꯇꯥꯏꯝꯁꯇꯤ ꯑꯗꯨꯝ ꯆꯥꯛꯈꯥꯎꯁꯤꯃ ꯏꯍꯥꯡ ꯍꯥꯡꯍꯟꯗꯅ ꯑꯗꯨꯝ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯗꯅꯤ ꯃꯔꯨꯑꯣꯏꯅ ꯕꯣꯕꯤꯅ ꯆꯪꯉꯤꯁꯤ 1997ꯗ ꯑꯗꯨꯅ ꯀꯣꯜꯀꯇꯥ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯁꯦ ꯆꯪꯉꯤꯅꯤ ꯍꯧꯖꯤꯛꯇꯤ ꯄꯣꯁꯇꯤꯡꯁꯦ ꯀꯥꯏ ꯂꯩ ꯑꯩꯁꯦ NF ꯔꯦꯜꯋꯦ ꯒꯨꯋꯥꯍꯥꯇꯤ ꯑꯁꯥꯝꯗꯅꯤ ꯑꯩꯅ ꯂꯩꯖꯕꯁꯦ ꯆꯍꯤ ꯁꯥꯔꯚꯤꯁꯁꯦ ꯆꯍꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦꯀꯣ ꯆꯪꯉꯛꯏꯁꯦ ꯑꯩꯁꯦ ꯆꯍꯤ 23-24 ꯔꯟꯅꯤꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯗꯣ ꯁꯥꯔꯚꯤꯁ ꯃꯇꯝ ꯈꯔꯁꯨ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯔꯤꯇꯥꯌꯔꯃꯦꯟꯠꯀꯤ ꯀꯔꯤꯒꯤ ꯂꯥꯛꯀꯗꯧꯕ ꯈꯣꯠꯄꯗꯣ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯇꯜ ꯂꯧꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯑꯃ ꯇꯧꯕ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯇꯧꯁꯦ how much support ꯍꯥꯏꯇꯥꯔꯦ from the end of ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯦ ꯀꯩ ꯃꯇꯦꯡꯗꯤ ꯄꯥꯡꯒꯦ ꯁꯦꯜ ꯊꯨꯝꯒꯤꯕꯨ NF ꯔꯦꯜꯋꯦꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯔꯦꯜꯋꯦꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯀꯜꯀꯇꯥꯗ ꯂꯩꯔꯛꯄꯅꯤ ꯀꯜꯀꯇꯥꯗ ꯑꯩ 12 ꯏꯌꯔꯁꯀꯨꯝꯕ ꯇꯧꯔꯝꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯏꯁꯥꯅ ꯑꯣꯟ ꯔꯤꯀ꯭ꯋꯦꯁ ꯕꯣꯇꯝ ꯑꯩꯒꯤ ꯁꯦꯅꯤꯇꯔꯤ ꯂꯣꯁ ꯑꯣꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯣꯁ ꯑꯣꯏꯔꯒ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯈꯤꯕꯅꯤ ꯌꯥꯝ ꯋꯥꯅ ꯑꯗꯣ ꯑꯩ ꯃꯇꯝꯗ ꯀꯜꯀꯇꯥꯗ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯂꯩꯔꯝꯃꯗꯤ ꯑꯩ ꯑꯩꯈꯣꯏ ꯉꯁꯤ ꯎꯅꯔꯒ ꯉꯁꯤ ꯆꯤꯟꯕ꯭ꯔꯥ ꯌꯥꯝꯅ ꯊꯝꯕꯒꯤ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯃꯣꯠ ꯇꯧꯗꯕ ꯖꯁ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯏꯁꯇꯔꯟ ꯑꯣꯏꯔꯁꯨ ꯅꯣꯔꯠ ꯏꯁꯀꯤ ꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣꯝꯗꯤ ꯂꯩꯅꯤꯀꯣ ꯑꯗꯨꯋꯥꯏꯗ ꯑꯩ ꯈꯛꯀꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯒꯤ ꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ NF ꯔꯦꯜꯋꯦꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯁ꯭ꯄꯣꯔꯠꯁ ꯀꯣꯇꯥꯗ ꯂꯥꯛꯄ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯥꯟꯅꯕ ꯇꯣꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯃꯣꯏꯅ ꯑꯩꯒꯤ ꯄꯔꯃꯤꯁꯟ ꯄꯤꯕꯤꯔꯒꯗꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯣ NF ꯔꯦꯜꯋꯦꯁꯤꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟ ꯑꯝꯇ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦꯕ ꯍꯥꯟꯅ ꯑꯩꯅ ꯂꯥꯛꯑ ꯍꯧꯗꯣꯛꯆꯕꯅꯦꯕ ꯑꯩꯗꯤ ꯁꯖꯦꯡ ꯁ꯭ꯄꯣꯔꯠꯁ ꯀꯣꯇꯥꯗ ꯂꯥꯛꯄꯁꯨ ꯅꯠꯇꯦꯕ ꯑꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯦ ꯑꯩ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯑꯩ ꯔꯦꯜꯋꯦ ꯃꯤꯠ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯦ ꯃꯔꯨꯑꯣꯏꯅ ꯀꯣꯜꯀꯇꯥ ꯁꯥꯎꯠ ꯏꯁꯇꯔꯟ ꯔꯦꯜꯋꯦꯁ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯅꯣꯔꯠ ꯏꯁꯀꯤ ꯍꯧꯖꯤꯛꯀꯤ ꯔꯦꯜꯋꯦ ꯍꯧꯖꯤꯛꯇꯤ ꯕꯣꯕꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯧꯔꯛꯏꯕ ꯇꯥꯏꯇꯜꯁ ꯃꯌꯥꯝꯒꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯃꯤꯡꯆꯠ ꯃꯌꯥꯝꯁꯤ ꯄꯨꯔꯛꯀꯥꯟꯗ ꯀꯔꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯩꯗꯤ NF ꯔꯦꯜꯋꯦꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯐ ꯁꯤꯟꯕꯤꯔꯛꯄ ꯔꯦꯜ ꯑꯃꯅꯤ ꯍꯥꯏꯅꯤꯡꯉꯤ ꯔꯦꯜꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯔꯦꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ NF ꯔꯦꯜꯋꯦꯒꯤ ꯁꯥꯏꯠꯁꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯖꯕ ꯉꯝꯃꯤꯁꯦ ꯀꯩꯅꯣꯗꯤ ꯐꯖꯅ ꯀꯣꯔꯄꯣꯔꯦꯠ ꯇꯧꯕꯤ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯍꯥꯏꯔꯣ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯣꯔꯄꯣꯔꯦꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯒꯤ ꯇꯥꯏꯇꯜꯁꯦ ꯑꯗꯨꯝ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯝ ꯇꯥꯔꯛꯄꯅꯤ나 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯇꯝ ꯑꯃꯗꯗꯤ ꯉꯁꯤꯗꯩꯅ ꯆꯍꯤ 3-4-5ꯒꯤ ꯃꯃꯥꯡꯗꯗꯤ ꯏꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯆꯠꯂꯝꯃꯦꯕ ꯑꯗꯣ ꯏꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯆꯠꯂꯝꯃꯤꯁꯤꯁꯨ ꯑꯩꯗꯤ ꯔꯦꯜꯋꯦꯅ ꯁꯄꯣꯁ 50%ꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯦꯡꯁꯟ ꯇꯧꯕꯤꯑꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯔꯦꯜ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ NF ꯔꯦꯜꯋꯦ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯨꯏꯅ ꯁꯥꯟꯅꯔꯛꯄꯒꯤ ꯑꯗꯨꯒ ꯑꯩ ꯇꯥꯏꯇꯜꯁꯨ ꯍꯟꯗꯕꯅꯤꯅ ꯐꯦꯗꯔꯦꯁꯟꯅꯕꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯑꯩꯒꯤ ꯑꯦꯅꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯀꯩꯅꯣꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯏ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯗꯤ NF ꯔꯦꯜꯋꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯈꯔ ꯄꯨꯊꯣꯛꯆꯔꯒꯁꯨ ꯁꯄꯣꯁ 1 ꯂꯥꯈ ꯑꯃ ꯆꯪꯗꯣꯔꯦ ꯆꯠꯄꯗ ꯑꯗ 50%ꯁꯦ ꯑꯩꯒꯤ ꯔꯦꯜꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯑꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯗꯤꯁꯤꯄ꯭ꯂꯤꯟꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯔꯦꯀꯛꯅꯤꯁꯟꯁꯦ ꯃꯥꯕꯨ ꯈꯪꯕꯤꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯁꯤ ꯑꯣꯂꯦꯝꯄꯤꯛꯇ ꯀꯔꯤꯗ ꯆꯪꯅꯅꯕꯒꯤ ꯔꯨꯝ ꯐꯪꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯤꯔꯥ
नत्रग खंबी चांगसी खर वाटपरिन खले अदु कमाय तोई बोबी बिंग बाय बाय प्लेयर मोन काय तोई इंडिया दा बॉडी गवर्नमेंट ना केयर लौबीदब खंबीदबगी वाने दुगा बॉडी बिल्डिंग हाइसदी वर्ल्ड सिदा बॉडी बिल्डर हाइब इवेंट्स दी खंगदब लेरमोय अदुना जस्ट गवर्नमेंट सिना खक्तंग केयर लौबीदबने मोइसु करिगिदी खंगदनी अदुबु साइगी ओलंपिक याउदी हाइबदुदा अदुमाइना तौरगा लेगिबदुना रा खंगदी देन तौबदबो अखोइगिदी अदु हौजिकते अदु उरग खंगरोय का हाइबगुमगी प्री कंडीशन म लेबदुमाइना लेबदौ सानरुसिंग फावबी वारिसि हे अदु ताइबा हौजिकती अदु मयाम काउथोगा इकोइदी हजिक पब्लिक की मोटिवेशन याम इम्पोर्टेंट होइसे पब्लिक ननि साना ngasi हनबलेतना होनानिंगिबा सानानिंगिबसे अदु पब्लिक की कॉर्पोरेट याउदर कांददी कैसु सानानिंग अदु होजे हनकी जिजु आलिंगी साउथ कोरिया की माइ पाला कानसिदा एनएफ रेलवे हाइरिस एग्जांपल गुवाहाटी द अया मतमदा दुम पोस्टिंग ता लेबिन सानबो सादुम सानबनिना मोइगी पीपल सिंग पार्ट हजि पब्लिक आइसे पब्लिक की मोइगी रेस्पॉन्स कमाइन तोई अदु मणिपुर लापो मतन मणिपुर पब्लिक न बबी रेस्पॉन्स कमाइन तोई कमाइन ग फेलिसिटेशन तोई कमाइन तोई मणिपुर सु होय गवर्नमेंट की दी अदु याम नुंगाइबा मना हंदकी केनोसे आई नान हेक कन तबदा असम ददी तसेंगमदी आई असम गी हना हाइजरके अइना ngasi सानारक फजना हनबलेतना सानाबा ngमai असम गी अचौबा असम की अचौबा केनो मनी आइने हाइदि असम लेंगा के असम गवर्नमेंट नॉट लेंगा मोइगी केनो से पब्लिक पीपल्स की असम दसु गवर्नमेंट कछु सब सब माने अदो असा आइना अहनबा गुवाहाटी द लेरकान असम से लेरकान असम की डिस्ट्रिक्ट खुदिंग सिदा आइना चलगा डेमो तौदबा लेतेबा बॉडी शॉट यस ऐसे इनवाइट तौरपा डिस्ट्रिक्ट की कंपटीशन तौर इस गेस होना कौरकनी स्टेट की चैंपियनशिप तौर इस गेस होना कौगनी अदो कौर अइना डेमो तौबा है फ्री द नते 50,000 पिरक पसे यावे 30,000 पिरक पसे मिनिमम 30 50 अदि 1 लाख पिरक पसे यावे अरुणाचल दगदी 1 लाख पिरक पसे पिरेबको सुमाइन तौदना सिगी इनकम सिना इंगोंदा एक्स्ट्रा इनकम अमो ओइरगा अदुदा ngasibu ai adugi maintain tawba ngamkhibani तसेना आई सैलरी ना बॉडी मेंटेन तब नते अदुमाइन तौदना ngसाई था अमदा इसे डेमोस आई कनो इनविटेशन से अनी फंगबा यावे अहुम फंगबा यावे अदुमाइन फंगकपदना आई डाइट की दमक्तदी अदुगी लाइव साइड इनकम दुना अदुना अदु मेंटेन तौजखिबा अदुदी असम दा बॉडी बिल्डिंग मसाना इसे तसेंग याबीरबा अदुग मोहिना मफम चाना थावाकना खनबीबा मखलगी मसाना मोय अदुगी रोल मॉडल ओइननेबा मै एम्बेसडर ओइननेबा क्रूसेडर ओइनने बॉबी चलरिसे अदगी मणिपुर लाए मणिपुर की मतम अमददी गवर्नमेंट से यामना खंगबीरमदे हंतकति खितंग पब्लिक की दी सब माने को पब्लिक की दी लोइ खंगबी लोइ मोटिवेशन तौबी अदुगा कोइगी सम कोइगी मणिपुर जो हजि यामना नुंगाइबा मना मणिपुर जो एसोसिएशन हाना अनि अहुम थोमबदी हजि अमत तोइना पुल्लगा वन एसोसिएशन रन तौई सी अदा हजिति मोइना सो अखोइदा अइंगोंदा फजना कॉर्पोरेट पिले हानादि पिबम खंगदबा हाइदारे को साइगी फेदब ग्रुप अनि हुम थोकना लेबनिना हजिति आइना थेंगनाजगिबदा इट वाज इन लास्ट ईयर 2018 डिसेंबर की मयाइ चलप अदवाइदनी मणिपुर लेंगा किसु बोबी सी अखोइगी स्टेट सिगी थाकता अखोइगी फेलिसिटेशन तौनी अदुगा ओकनी इंसेंटिव नचिंग पीगनी ना लौथोकिबा आई थेंगनाजगिबा होय अदु कई कई तौरे कमाय तौरे अदु मतम हजिक त कैसु तौगिते हजिक पुक्ति त गवर्नमेंट तौरपलेते देन हंतकी लास्ट आइना 10 रक सुबा वर्ल्ड टाइटल से तारप कांददी आइना युमदा हेक थोलकपगा अखोइगी ऑनरेबल अखोइगी स्पोर्ट्स मिनिस्टर अखोइगी माना नोंमा इंगोंदा मागी पीआरओ अमना फोन तौरगा वारी सानकी वारी सानबदा ए नंग त कोइरोने थेंगनासिने कमाई कमाई तौरी नुंगाइरी याम नुंगाइ नंगी पाउ ताबदा खोतना हाइदा ऐसे नोंमा मागी मयुमदा कई एसोसिएशन की आई मणिपुर अंबा एसोसिएशन की प्रेसिडेंट का सेक्रेटरी का अइना हाइरगा कइनोदी आई तोम चटपदु या नुंगाइतबा हाइदी एसोसिएशन का टाइड अप तौद्रगदी हाइदी थ्रू एसोसिएशन दगी लाकदब पोल अमनिना अदुना माना अइना एसोसिएशन की प्रेसिडेंट का सेक्रेटरी का पूरगा
ꯆꯠꯁꯤ ꯍꯥꯏꯅ ꯆꯠꯂꯒ ꯃꯥꯗꯉꯣꯟꯗ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔ ꯆꯠꯂꯦ ꯎꯅꯔꯦ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯛꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯊꯝꯕꯤꯔꯤꯁꯦ ꯃꯔꯛꯄꯨꯗꯤ ꯊꯜꯂꯦ ꯕꯣꯕꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯗꯨꯒ ꯕꯣꯕꯤꯅ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯁꯦꯡꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯕ꯭ꯔꯥ ꯌꯥꯕꯤꯔꯕ꯭ꯔꯥ ꯔꯦꯀꯛꯅꯤꯁꯟ ꯄꯤꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅ ꯀꯃꯤꯠꯃꯦꯟ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯕ ꯀꯃꯤꯠꯃꯦꯟ ꯈꯔ ꯄꯤꯔꯛꯄꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯊꯦꯡꯛꯁ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤ나 ꯃꯗꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯑꯣꯏꯗ꯭ꯔꯤꯕꯅꯤ나 ꯃꯗꯨꯒꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯤ ꯋꯥꯍꯪ ꯑꯃ ꯍꯪꯍꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯗ ꯕꯣꯕꯤꯒꯤ ꯇꯁꯦꯡꯅ ꯑꯦꯄꯤꯁꯣꯗꯁꯤꯅ ꯕꯣꯕꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤ ꯍꯥꯡꯗꯅ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯍꯧꯈ꯭ꯔꯒꯗꯤ ꯃꯈꯥꯗ ꯂꯥꯛꯆꯔꯤꯕ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯔꯝꯗꯣꯏꯅꯦꯕ ꯑꯐꯕ ꯑꯦꯚꯦꯅ꯭ꯌꯨ ꯑꯃ ꯒꯦꯠꯋꯦ ꯑꯃ ꯄꯤꯕꯤꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯇꯁꯦꯡꯅ ꯑꯣꯄꯅꯔꯁꯤ ꯕꯣꯕꯤ ꯑꯣꯏꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯣꯏ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯁꯨ ꯌꯥꯝꯅ ꯅꯣꯂꯨꯛꯅꯅꯤ ꯑꯄꯤꯜ ꯇꯧꯖꯔꯤꯁꯦ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯕꯤꯍꯥꯞꯇꯩꯅꯤ ꯕꯣꯕꯤꯒꯤ ꯕꯤꯍꯥꯞꯇꯩꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯕꯤꯗꯅ ꯎꯕꯤꯗꯅ ꯂꯩꯕꯤꯕꯗꯨ ꯅꯠꯇꯕꯗ तसेंग पुनिंग थवट मतम यौरे मरमदी बोबी टाइटल से यामेबा मालेमद लेरिबा बॉडी बिल्डर हाइदि बॉडी बिल्डिंग मसाने से लेरिबा बॉडी बिल्डर अमना लौब याबा एरिया से बोबी नेशनल चैंपियन दसी 22 टाइम्स ने एशिया की अदुगा तसेंग सी लौरिबा मैम सी मेडल से टोक्रो वर्ल्ड की सी 10 टाइम्स ने अदु बोबी की स्पोर्ट्स की जर्नी दा बॉडी बिल्डर मोइना सिदा कथोरिबा कमिटमेंट सिदी पैसाना मतिकना याबा पोट ओइद्रेबा अदु बोबी से कनानो वांग अमलाय हु इज बोबी कना गिदो बोबी से हाइदि मणिपुर की मणिपुर इमा की मचा नुपानी मणिपुर लेंगा की प्रॉपर्टी ने एसेट ने अदु ngasi बोबी खंगबीदना उबीदना बोबी कनानो खंगदे टाइटल लोपंग लोबनी हाइबि यादबा मतम नु लाएबा मरमदी होजिकती मालेन खुथिला ने अदु टाइमली मसी फजना रेकग्निशन जे पीरगा अवांग बथाक स्टेट की लेवल दा बोबी सिंग asi करिगुमा खुदोंग साब लेदना होजि हाइबि रेउ दुमाइना स्पोर्ट्स ऑनरेबल स्पोर्ट्स मिनिस्टर हाइबि रे दुमाइना थबकता वोंथोक पिरक्तन तौरदी अखोइना नुंगाइ जगदौसे अदु सानरुसिंग नुंगाइ गदौसे मसी अखोइगी आयौनी अदुने खंजेजे अखोइगी मणिपुर से बॉडी बिल्डिंग हाइबे इवेंट सिददी इंडिया दा अखोइना डोमिनेट तौबा याबा एरिया अमनेब अदु एरिया अमनी अदु बॉडी बिल्डिंग हाइबसे आइगी सी ओइनबो होनबदा बॉडी बिल्डर अम ओइना होनबदा कंटेस्ट अमा माइ पानो होनबदा अखोइ याम स्पेंसिव ओइबा गेम अनिब अदा असुक यामना स्पेंड तौरगा याम पैसा जे थादरग इमा इपादगी अइना स्पेंड हाइदी पुथोलगा अइना सानरगा आइगी कइगुम्बा लेवल अमा स्टेट नेशनल चैंपियन ओइदना तौरगा हलकपदा कइगुम्बा मसिगी फैसिलिटी फंगद्रगदी अखोइगी बॉडी बिल्डिंग मया मांगखिबा याबगी चांस अमा ले कइनोदी सिदी डिपेंड मनी दि खत तवे मनी दुना नै चाबा फंगदोरिसे चाद्रगदी बॉडी सेंबा यारोइदोइनी अदुना अइ कयाम कुइना अइगी फैमिली अइगी इमा इपादे कयाम कुइना अइ पैसा तालोदोइनो अखोइ मणिपुरदि ले पैसा पाइबा लमसु नते अदि सानबा प्लेयर सिंगदि नुंगाय फबा सुमता नते अदुना अइना हजि नुंगाइजदबा हाइदारे प्लेयर सपोज अइगी बुदी अइ थबा मचाम तौरे अइगिदि नोंमगी चरा अइ फंगजरी हाइबा अदा हजि अदुम सुबंग फंगदबा अंगांग यामना फजगदबा अंगांग लेरिबको अखोइना थेंगनजबदा अंगांग ओइबा याबा अंगांग मयाम लेरि मणिपुरगी ओइना अदा मोइसे हयें कन्ना हा यौरगा अदुगी निंगबा काइना हलकदो मयामदो अदा कोना निंगबा काइरा कांदा माना अस अइना सी सानरको पैसा क्या थादगिब अदुगी कैलकुलेट तौरकांदा माजे फ्रस्ट्रेशन होय अदुना यामना कनोनी मरुओइबा वाफम अमनि सानजरि वारिसि तांकाक्सि बोबि फोंदोकपिरिसे अदुबो ngасidi थेंगबसु थेंगना होजि स्पोर्ट्स मिनिस्टर ऑनरेबल स्पोर्ट्स मिनिस्टर ना मागी पीआरओ गी थ्रू दगी टेलीफोन गा तौरक्तना होय वाइ साननबगी मसिगी इनवाइट का तौरिसे होय आइदी मसिगी आउटकम से याम फगनि याम फगनि खाली फरपसु वर्सन मा हाइजगे बोबि अदुना तसेंना अखोजि मतमगी मनाइनी
ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯂꯥꯛꯁꯜꯂꯛꯑꯕꯅꯤ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯇꯣꯛꯇꯤ ꯌꯥꯝ ꯇꯣꯛꯍꯟꯅꯤꯡꯗꯦ ꯌꯦꯡꯖꯕꯗꯅꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯌꯦ ꯐꯖꯔꯤ ꯉꯥꯡꯉꯛꯄ ꯁꯜꯂꯛꯄ ꯑꯦꯅꯔꯖꯤ ꯃꯌꯥꯝꯁꯦ ꯄꯩꯔꯒ ꯄꯨꯜꯂꯒ ꯂꯣꯏ ꯇꯨꯡꯉꯒ ꯂꯩꯔꯤ ꯑꯗꯨ ꯇꯁꯦꯡꯅ ꯇꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯅ ꯄꯣꯊꯥꯕꯤꯔꯒꯦꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯚ꯭ꯌꯨꯋꯔꯁꯤꯡꯁꯨꯅꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯕꯤꯍꯥꯞꯇꯁꯨꯅꯤ ꯇꯣꯛꯄꯤꯒꯅꯨ ꯌꯥꯔꯒꯗꯤ ꯂꯧꯕꯤꯒꯣ ꯍꯥꯏꯕꯅꯤ ꯇꯥꯏꯇꯜꯁꯦ ꯑꯗꯨꯅ ꯒꯣꯜꯗ 10 ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ ꯅꯤꯄꯥꯟꯗꯤ ꯂꯧꯕ ꯌꯥꯏ ꯍꯧꯖꯤꯛ 10 ꯒꯣꯜ 10 ꯂꯧꯔꯝꯃꯦ ꯀꯥꯏꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯖꯁ ꯃꯌꯥꯝꯅ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯇꯣꯛꯄ ꯌꯥꯈꯤꯔꯣꯏꯀꯣ ꯑꯩꯅ ꯁꯥꯔ ꯍꯥꯏꯗꯤ ꯁꯤꯌꯥꯔꯁꯦ ꯑꯩ ꯂꯣꯏꯔꯒ ꯑꯩ ꯔꯤꯇꯤꯌꯥꯔ ꯇꯧꯒꯦꯅ ꯈꯜꯂꯦ ꯅꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯅꯪ ꯍꯟꯅ ꯅꯪ ꯇꯥꯏꯇꯜ ꯂꯧꯅꯕ ꯇꯧꯈꯤꯗꯕꯅꯤ ꯅꯪ ꯇꯣꯛꯄ ꯌꯥꯔꯣꯏꯀꯣ ꯀꯥꯏꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯤꯅ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯉꯁꯤꯗꯤ ꯌꯨꯔꯣꯞ ꯀꯟꯇ꯭ꯔꯤꯒꯤ ꯕꯣꯕꯤꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯑꯣꯏꯗ꯭ꯔꯦ ꯏꯟꯗꯤꯌꯥ ꯈꯛꯇꯒꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯗ ꯂꯩꯔꯤꯕ ꯇꯁꯦꯡꯅ ꯋꯤꯟ ꯇꯧꯅꯤꯡꯕ ꯃꯥꯏ ꯄꯥꯛꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯔꯣꯜ ꯃꯣꯗꯦꯜ ꯑꯃ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯣꯕꯤꯗ ꯕꯣꯕꯤ ꯋꯥꯔꯤꯁꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯕ ꯀꯩꯗꯧꯕ ꯁꯤꯒꯤ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯁꯤ ꯅꯠꯇꯕ ꯕꯣꯕꯤ ꯑꯗꯒꯤ ꯊꯕꯛ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯔꯦꯒꯨꯂꯔ ꯇꯧꯕꯁꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯀꯔꯤ ꯇꯧꯏ ꯕꯣꯕꯤꯁꯦ ꯍꯥꯏꯗꯤ ꯂꯦꯖꯔ ꯇꯥꯏꯝꯗꯒ ꯀꯔꯝꯍꯥꯏꯅ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯏꯁꯥꯁꯦ ꯃꯤꯑꯣꯏꯕꯁꯤ ꯂꯣꯏꯅꯃꯛ ꯁꯥꯟꯅꯗꯅ ꯂꯩ ꯌꯥꯗꯦ ꯊꯕꯛꯇ ꯇꯧ ꯂꯩ ꯌꯥꯗꯦꯗꯅ ꯀꯃꯥꯏꯅ ꯂꯩ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩ ꯅꯨꯃꯤꯠ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛ ꯑꯩ ꯀꯟꯇꯦꯁꯇ ꯑꯩ ꯈꯤꯇꯪ ꯄꯣꯊꯥꯔꯒꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯁꯝ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯈꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯣꯠ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯒꯤ ꯂꯥꯏꯐ ꯇꯪꯈꯥꯏ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯐ ꯇꯪꯈꯥꯏꯁꯤꯗ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯁꯦꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩ ꯈꯤꯇꯪ ꯄꯣꯊꯥꯖꯔꯒ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯌꯨꯝ ꯀꯩꯁꯨ ꯁꯥꯍꯧꯗ꯭ꯔꯦ ꯌꯨꯝ ꯀꯩꯁꯨ ꯂꯩꯍꯧꯗꯦ ꯌꯨꯝ ꯃꯆꯥ ꯑꯃꯇ ꯁꯥꯗꯅ ꯇꯨꯡꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯑꯩ ꯂꯦꯝꯍꯧꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯅꯅꯕꯒꯤ ꯀꯩꯅꯣꯃ ꯍꯥꯏꯗꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯥꯏꯐ ꯑꯃ ꯄꯤꯁꯐꯨꯜ ꯁꯦꯇꯜꯃꯦꯟ ꯑꯃ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯝꯃꯤꯀꯣ ꯑꯗꯨ ꯕꯣꯕꯤꯒꯤꯁꯨ ꯑꯗꯨꯒꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯦꯇꯜ ꯇꯧꯔꯀꯥꯟꯗ ꯖꯤꯝ ꯑꯃ ꯏꯁꯥꯒꯤ ꯖꯤꯝ ꯑꯃ ꯆꯥꯎꯕ ꯄꯤꯛꯄꯗꯨꯅ ꯋꯥꯃꯅꯤ ꯈꯤꯇꯪ ꯃꯁꯥ ꯅꯥꯟꯕ ꯖꯤꯝꯒ ꯍꯥꯡꯖꯗꯅ ꯑꯩ ꯃꯤꯉꯣꯟꯗ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕ ꯉꯝꯕ ꯖꯁ ꯕꯤꯖꯤꯅꯦꯁꯀꯤ ꯅꯠꯇꯕꯗꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯍꯧꯔꯛꯏꯕ ꯄ꯭ꯔꯣꯐꯦꯁꯟ ꯁꯥꯟꯅꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯒꯤ ꯈꯪꯖꯕ ꯈꯔ ꯁꯤꯌꯔ ꯇꯧꯔꯒ ꯂꯥꯏꯐꯁꯦ ꯁꯤꯗ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯩꯅꯤꯡꯉꯤ ꯂꯥꯏꯟ ꯑꯃꯇꯪ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯁꯥꯟꯅꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯐꯝꯗꯅꯤ ꯚꯦꯔꯤ ꯒꯨꯗ ꯇꯤꯞ ꯒꯨꯗ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯣꯗꯤ ꯕꯤꯜꯗꯔꯁꯤꯡꯁꯤꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯔ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯇꯤꯛ ꯖꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯣꯗꯤ ꯕꯤꯜꯗꯔꯁꯨ ꯂꯩ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯗ ꯑꯩꯅ ꯈꯔ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯟꯗꯛꯀꯤ ꯀꯟꯇꯦꯁ ꯑꯃꯗ ꯑꯩ ꯃꯥꯏꯊꯤꯍꯧꯔꯦ ꯃꯥꯏ ꯄꯥꯛꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣই ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯗꯕ ꯃꯥꯏ ꯄꯥꯛꯄꯁꯤꯅ ꯑꯩ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯝꯕꯤꯔꯒ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯕꯤꯕ ꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯖꯤꯝꯁꯦ ꯑꯩꯒꯤ ꯍꯥꯏ ꯐꯥꯏ ꯖꯤꯝ ꯑꯣꯏꯕ ꯉꯥꯛꯇꯅ ꯑꯩ ꯕꯣꯗꯤ ꯁꯦꯝꯕ ꯑꯁꯤꯅ ꯄꯔꯐꯦꯛ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤꯁꯨ ꯂꯩꯇꯦ ꯁꯤꯗ ꯑꯩ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯍꯣꯠꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯗꯤ ꯔꯤꯒꯨꯂꯔ ꯋꯥꯔꯛꯑꯥꯎꯠꯅꯤ ꯔꯤꯒꯨꯂꯔ ꯋꯥꯔꯛꯑꯥꯎꯠ ꯑꯗꯨꯒ ꯐꯨꯗꯁꯦ ꯃꯣꯏ ꯑꯅꯤꯁꯤ ꯀꯝꯕꯥꯏꯅꯦꯁꯟ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯨꯅ ꯁꯤ ꯑꯅꯤꯁꯦ ꯐꯖꯅ ꯇꯁ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯑꯩ ꯁꯤ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯣꯕꯤ ꯑꯗꯨꯅ ꯆꯤꯟꯕꯤꯔꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯃꯐꯝꯗꯒꯤ ꯊꯥꯗꯣꯛꯑꯝꯗꯥꯏ ꯑꯃꯨꯛꯁꯨ ꯆꯠꯀꯅꯤ ꯑꯃꯨꯛꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ
ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯌꯥꯕꯤꯔꯛꯄ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤꯗ ꯑꯁꯤ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯒ ꯃꯥꯏ ꯄꯥꯛꯄ ꯋꯥꯔꯤꯁꯨ ꯂꯤꯕꯤꯕ ꯑꯗꯨꯒ ꯁꯥꯟꯅꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯔꯤꯅꯣ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯣꯡꯉꯛꯏꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕ ꯀꯔꯝꯕ ꯃꯑꯣꯡ ꯁꯥꯟꯅꯒꯅꯤ ꯀꯔꯤ ꯆꯥꯒꯅꯤ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯔꯝꯕ ꯅꯝꯈꯩ ꯂꯩꯇꯅ ꯕꯣꯕꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯀꯣꯛꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯔꯁꯤꯡ ꯑꯔꯣꯏꯕ